ngasi foꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯈ꯭ꯔꯦ꯫ ꯑꯕꯣꯟꯃꯩꯒꯤ ꯃꯤꯍꯥꯠ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯊꯧꯋꯥꯟ ꯑꯕꯣꯟꯃꯩ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ NSNIMꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯩ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯎꯅꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯣꯡ-ꯐꯣꯡ ꯁꯥꯔꯤꯕ ꯏꯁꯨ ꯑꯊꯧꯋꯥꯟ ꯑꯕꯣꯟꯃꯩ ꯃꯤꯍꯥꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯤꯍꯥꯠꯇꯨꯒꯤ ꯃꯇꯥꯡꯗ NIAꯗ ꯁꯤꯟꯅꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯕꯤꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯑꯩꯅ ꯗꯤꯜꯂꯤꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯄꯤꯔꯛꯂꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯊꯥꯒꯠꯂꯤ꯫ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯍꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯂꯣꯏꯅꯅ JAC ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ꯫ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯤꯍꯥꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯃꯦꯡꯂꯣꯡꯒꯤ DC ꯑꯃꯗꯤ SP ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯈꯟꯅꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯂꯥꯛꯂꯕ ꯃꯇꯨꯡ JACꯒ ꯑꯩꯒ ꯄꯨꯟꯅ ꯀꯨꯞꯅ ꯈꯟꯅꯔꯒꯅꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ NIAꯗ ꯁꯤꯟꯅꯈ꯭ꯔꯕꯅ ꯊꯣꯏꯗꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯅꯗꯕ ꯂꯩꯔꯕꯁꯨ ꯍꯌꯦꯡ ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯒ JACꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯒꯅꯤ꯫ ꯑꯕꯣꯟꯃꯩꯒꯤ ꯃꯤꯍꯥꯠ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯃꯗꯤ IMꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯈꯜꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯅꯁꯨ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯕꯣꯟꯃꯩ ꯃꯤꯍꯥꯠ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯊꯧꯋꯥꯟ ꯑꯕꯣꯟꯃꯩ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯂꯨꯞ 3 AIMS, MSU, DESAM, KSA, MSF ꯑꯃꯗꯤ SUKꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ DESAMꯒꯤ ꯀꯜꯆꯔ ꯑꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯁꯥꯒꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯂꯩꯖꯕ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯖꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯂꯩꯕꯥꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯕ ꯐꯪꯁꯟ ꯑꯃꯗꯒꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯤꯔꯤꯕꯥꯝꯗ ꯌꯥꯝꯂꯕ ꯌꯨꯉꯥꯡ ꯐꯒꯠꯈ꯭ꯔꯦ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ASI ꯀ꯭ꯔꯤꯁꯅ ꯁꯔꯃꯅ ꯂꯨꯆꯤꯡꯕ ꯖꯤꯔꯤꯕꯥꯝ ꯌꯨꯅꯤꯠꯀꯤ ꯅꯥꯔꯀꯣꯇꯤꯛ ꯁꯦꯜꯒꯤ ꯇꯤꯝ ꯑꯃꯅ ꯁꯤꯜꯆꯔ ꯑꯁꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯕ ꯌꯥꯝꯂꯕ ꯌꯨꯉꯥꯡꯁꯤꯡ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯏꯁꯪꯄꯣꯛꯄꯤ ꯅꯥꯔꯀꯣꯇꯤꯛ ꯁꯦꯜ ꯆꯦꯛꯄꯣꯁꯠ ꯃꯄꯥꯒꯤ ꯍꯥꯏꯋꯦ 38ꯇ ꯂꯥꯛꯄ ꯄꯣꯠꯄꯨ ꯒꯥꯔꯤꯁꯤꯡ ꯖꯤꯔꯤꯕꯥꯝ ꯌꯨꯅꯤꯠꯀꯤ ꯅꯥꯔꯀꯣꯇꯤꯛ ꯁꯦꯜꯅ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯥꯇꯥ ꯇ꯭ꯔꯛ MN018870 ꯏꯝꯐꯥꯜ ꯇꯝꯅ ꯊꯧꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯛꯈꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯀꯪꯂꯥꯇꯣꯡꯕꯤ ꯇꯦꯖꯄꯔꯤꯗꯒꯤ ꯑꯔꯖꯨꯟ ꯕꯥꯅꯤꯌꯥ ꯆꯍꯤ 18 ꯀꯤꯃꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯕꯗꯒꯤ ꯆꯦꯛ ꯇꯧꯔꯨꯕꯗ ꯌꯥꯝꯂꯕ ꯌꯨꯉꯥꯡꯁꯤꯡ ꯑꯗꯨ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ NB ꯀꯣꯂꯦꯖꯇ ꯂꯩꯉꯥꯛꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ? ꯈꯨꯛꯌꯣꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯂꯟ ꯑꯣꯏꯔꯤꯕ ꯅꯥꯎꯔꯦꯝ ꯕꯤꯔꯍꯥꯔꯤ NB ꯀꯣꯂꯦꯖ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯊꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯛꯌꯣꯒꯤ ꯆꯦꯔꯣꯜꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ NB ꯀꯣꯂꯦꯖꯇ ꯑꯣꯏꯔꯤꯕ ꯆꯌꯦꯠꯅꯕ ꯃꯇꯧ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯇꯤꯟ ꯆꯪꯕꯅꯤ꯫ ꯃꯁꯤꯗꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯍꯝꯆꯠ ꯍꯝꯐꯣꯏꯅꯕ ꯑꯣꯏꯍꯟꯅꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯑꯣꯏꯅ ꯇꯧꯔꯛꯄ ꯑꯔꯣꯟꯕ ꯐꯠꯇ꯭ꯔꯕ ꯊꯧꯁꯤꯜ ꯑꯃ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯀꯌꯥ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨꯁꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯕꯒꯤ ꯊꯧꯗꯣꯛꯅꯤ꯫ NB ꯀꯣꯂꯦꯖꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯔꯝꯕ
grants aiding kakhatkiba sinasu hena maye singhalibadi education khunai de piriba kanabasing lengakpasingna khangde haibasini miyamgi lusingba sabasingna oizo oithakta ngawba taragasu khunai gi yanglen saru oigedoriba education institution singbu mangnaba khak huraloidabani amadi hanthaba thakta khak thamloidabani ngasigi lengak loisangda matik saba minister amana paiba pham oiramlabadi thawong asidi kalamba yabani hiramasida high court na leibak miyam gidama akhanaba miyeng sangbiduna paikhat payabasung paikhat pinabasu khugyon appeal torakli atopa pawamanamo UFM na poster phongkhre athuwan abonmai gi miyat ki thaudang manipur amasum india lengak na pugadabani UFM United Front Manipur UFM na ngasi Manipur Press Cup ta poster release tawkhre poster adu yauriba warol singdi hauziki matamasidi aikhoi punna ingzel manana leminabegi mathauni thengnarasi terrorist ki mayokta terrorist gi miyoibigi punsi kansi Manipur si terrorist ki lamdam na te amasum aphaba lengaktana terrorism amade terrorist muthat pangamgani haibana singmani Thoramasiga mari lenina UFM gi chairman sapam samungong hai Zerang Baudi gi hangi president aduga housing na advisor oiriba athuan abonmai gi miar United Front Manipur UFM na akan momong na condemn tawbuga loinana miar asigi thaudang Manipur amasum India lengang na pugadabani minister cabinet minister lenga ki official mayam yawa security na khurak hangdana leiriba mafam adudagi athuan abonmai bu farga puhan ki bamadi Hadhan kiba haibasi Manipur lenga ki security forces amadi intelligence network fail oire haibadu mayek singna takle haina sulawi makhasa tharak poina topa pawa mana lup taraga mapana JC Manipur ban sawatkre social activist athon abonmai mihat ki mayukta CM kiba JC na October 3 ge ehing nongyai digi October 3 ge ehing nongyai phawa pungkun ga marigi Manipur ban state sida leiriba tongan lup taraga mapana mapung fana sawatkani haina phongdokre haba pawmu phongli ban sagatpagi wafam laukthokladuna miyar asida sienaba masak khanglaba terrorist sing adu phadana Manipur police na mayumda leiba naha ani faraga miyam ge pungning ihul thaidokpa ngamloi haina state lengakpu moral siri Zirarong Baudi gi hangi president athun abonmai namduna fakhraga tamthina otnairaga siraba matungda hondoklama terrorist singi thawong adu lauktunaba mihani haina maikei punamakti phongdoknaba leptri abonmai esi September 12 gi numijingba mamangna Tamenglong district headquarter da state ki unified command su oiraba minister N Beren station tawduna leiringaida mafamadu ngak seliba security gi khurak hangdaba mafamdagi namduna faraga pukhraga hatoklaga hondoklamani JC na kauriba pung kunga marigi Manipur ban mapung fana sagatpinaba appeal tawbagi mathakta tongan bulup taraga mapanasu miyamda ban sawanaba appeal tawrakli haina supali losilakpo ina topa content masamana singjamai sagrapam leikaidigi soibam malem ngan ba apokpa leikidraba S Kiran ngasi maki Kalik Singalonena Sekmai de picnic setpada Sekmai Turil gi Iraida Sentakiduna Asibaksa when Fang Lady Ma Iraina Sentakraba Matong Pung Karakana Manipur Fire Service Amadi SDRF Timna Ti Humor Asibaksa when Funky Beni Hainesu report out it Yamamak Labactivum Nungaitaba Palmane Aduga ngasi go neti pawk sama tanga se lusin jarage pathok sa gibra soi khibal an khibi yaur simam nang pigene duga matam gi maru be pawk sing le re myam soi soi dan update pi jara kan su channel sigi me kedi gi thamjari and thank you